Akaswani Imphal, Ningthoukhongjam Suni na pau pazari, ahanbada maruiba pau. Mukhyamantri Nongthombam Biren na hairi, G20 ki mifam yawba lakpasingda, Manipur asi santi leba lamdam amani haina unnaba aikoi khudingmak na hotnaminasi. Ibuda Wangbre na ana ningol sangnu loba lakpugi wari leiriba mafam, ningthina semganaba yengsinba hokre, amasung Tripura, Meghalaya amasung Nagalanda, Mikhalgi matam naksilakpaga loinana bhot khomagi thabak tapna kankhalakli. Mukhyamantri Nongthombam Biren hairi G20 ki mifam yawba lakpasingi mamangda Manipur asi santi leba lamdam amani haina unnaba aikoi khudingmak na honaminasi. G20 ki mifam pangthokadawriba Bisnupur jilagi Moirang Kunawda laiba Sangai Ethnic Park ta chatuna mafam aduda semgat sagalibasing hakthengana yengsingbagi khongsatta Mukhyamantri na hai. Tha asigi 13 dagi 18 phawba Manipur na yumbu oiduna pangthokadawriba G20 mifamda tongan maleba kayamrumdagi lakadawriba mihut kangbusingda Manipur ki fazaraba mafamsing yenghanbaga loinana khudongchaba kaya lohongnabu hotnagadabani. Mifam asi mapung phana pangthoknaba sem saba loire. Mukhyamantri na mapaleba ki mioi kya lakpa asida lamdam asigi miyok michan fazaba adu uthoknabu hotnagadabani. Makhoina lakpa matamda ban blockade yawna makhal amatagi ayet apan thogandanaba hotnasi. Ibuda Wangbrel na ananingol sangnu loba lakpada anal phurup ki akanba thuam khelga nunglangnaduna Pangal Sangying Tauki Mamapam, Ninki Semgat Saganabagidamak, Mukhyamantri Nongthombam Biren Gilamzing Makada, Mute Kangbu Amana, Ngarang Mapamad the Chatuning Sin Cray, Mute Kangbu Dubu, Luchin Kiba, Ardent Culture Gi Director, El Kesorjit Nahai, Anal Puruki Akanba, Tuam Kielgi Huiga Kai Kakanabagi Kongul, Mamita Riba, Nung Singadu, Scientific Test Taunaba Torang Pakalagani, Ariba Purupmo Oiriba, Anal Singi, Hauraknagi Wari Sing Komzinabu Honagani. Mafam asida hanadagi hauna semgat sagatpagi thabak kharadi paikhale adumoinamak hena mapung phana semgat sagatpagi thabaksing paikhatnabagi damak yengshilunaba Mukhyamantri gi pakta matungina mafam adu lakpani haina Sri Kesorji nu phongdokki. Khongsada duda State Archaeology Department gi Superintendent K Sasikanta amasung icham gi Advisor N Rajendra sarukyaki. Mukhyamantri Nongthombam Biren Singh nangarang IGR South Mantri Pukrida Operation Sadbhapna gi makada Sikkim da organic farming gi matangda educational tour chalubasing okre thormaduda Mukhyamantri na hai organic farming haibasi waron drug ki maroiba saruk amani masina longmi singda atopa pambai ma piri turasida yawruba longmi singna Rajya sida organic farming hena saukhana bhonabada sauna mating pangbaga loinana myambusu hiramasigi matangda khanganbada asoba thodang logani haina mangna thajaba phongdokki. Thasigi maridagi Sandel jilagi sajik tampakdagi lamthakiba numit 10 gi turaduda longmi kunlom saruk yaki khongsada do saruk yariba longmi singbu rasayan har gi mahuta organic har karamna sizinnagadage haibadu khanganki. Sikkim gi horticulture amasung agriculture bibhagna longmi singi damak tongan ba thoram sing pangthoki makhoina Sikkim gi Rajyapal Ganga Prasad Chaurasia ga su unaki. Tabiriba pawasi Akaswani Imphal dagini. Tripura, Meghalaya amasung Nagaland Mikhal gi matam naksilakpaga loinana bhot khombagi thabak tapna kankhalakli. Tongan ba rajniti dol sigi luchingba singna voter singi pungning chingsinaba ngamjabi thaduna bhot khombagi thabak chathari. Pradhan Mantri Narendra Modi na ngarang Agartala da pangthokiba Vijay Sankalp Rally da wa ngangki. Pradhan Mantri na hai BJP gi hira haibadi highways, international railways amasung airways model na lamdamasigi miyam thabak phanganbada hena kudong chargani. Mangna hai Tripura miyam na majority mapung phana phanglaba sarkar pamle. Tripura miyam na BJP amasung masiga chungchinaba dol singi mirep singda vote piduna kendra na paikhaliba sakot tharang singi kanaba rajya sigi miyam da phanganabu honari. Tripura Vidhan Sabha Mikhal gi vote langliba sagose numita thadanagani maragasida Meghalaya dasu vote khombagi thabak kankhalakli. Tha sigi 19 vote thadanagadawriba sit umphulaiba Rajya Vidhan Sabha Mikhal asida mirep 313 na lambat taunari. Tongan ba rajniti dol gi luchingba singna amana amabu hunabaga loinana yumthong changduna vote khombagi thabak chathari. BJP gi National President JP Nadda na ngasi Kohima da laiba BJP Head Office da Rajya Vidhan Sabha Mikhal ga mari lenana dol gi manifesto putoklagani. Sri Nadda ngasi Nagaland da tunglagani mangna Kohima da laiba Capital Cultural Hall da BJP amasung NDPP aponba mifam da wa ngangani.
ꯃꯤꯐꯝ ꯑꯁꯤꯗ NDPPꯒꯤ ꯂꯨꯆꯤꯡꯕ ꯑꯃꯁꯨꯡ ꯅꯥꯒꯥꯂꯦꯟꯗꯒꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯅꯦꯐ꯭ꯔꯤ ꯌꯨꯔꯣ ꯁꯔꯨꯛ ꯌꯥꯒꯅꯤ ꯁꯤꯔꯨꯝꯕꯨ ꯂꯩꯕ ꯅꯥꯒꯥꯂꯦꯟ ꯕꯤꯙꯥꯟ ꯁꯚꯥ ꯃꯤꯈꯜꯒꯤ ꯚꯣꯠ ꯈꯣꯝꯕꯒꯤ ꯊꯕꯛ ꯈꯝ ꯊꯦꯡꯅ ꯀꯜꯂꯦ ꯊꯥ ꯑꯁꯤꯒꯤ 23ꯇ ꯚꯣꯠ ꯊꯥꯗꯅꯒꯗꯧꯔꯤꯕ ꯔꯥꯖ꯭य ꯕꯤꯙꯥꯟ ꯁꯚꯥ ꯃꯤꯈꯜ ꯑꯁꯤꯗ ꯄꯨꯟꯅ ꯃꯤꯔꯦꯞ 140ꯅ ꯂꯝꯕꯥ ꯇꯧꯅꯒꯅꯤ BJPꯒꯤ ꯃꯤꯔꯦꯞ ꯑꯃꯗꯤ ꯍꯥꯟꯅꯅꯕ ꯌꯥꯎꯗꯨꯅ ꯚꯣꯠ ꯀꯥꯈ꯭ꯔꯕꯅꯤ ngasi ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡꯒꯤꯗꯃꯛ ꯍꯧꯖꯤꯛ Ngangom Kiran ꯂꯩꯔꯦ Kiran Thagatsari Suni Organic Farming Tour the Sark Yarubasing Mukhyamantri Nongthom Biren Okiba MPCC na Tripura Vidhan Sabha Mikhal da Congress ki mirep oiribasing bot kombo yaukiba amasung MPSC na recommend tawraba candidate singda offer form PB drehaba pausingna ngasi phonga pausi ayambada maru pawena phongnaba ure Isel Express ta Organic Farming Tour da Sark Yarubasing okre laingak namipum khurimak thabuk piba ngamloi startup na singba scheme singi khudong chab lawbi haiba Chief Minister ki wafam na han headline tawri Manipur Civil Services Combined Competitive Examination lisingani kunithoi do mai paklabasing offer form PB drehaba paw amana pausi asigani shub headline tawri Shanalebakta Manipur lenga ki hospital sing asidagi matam kaktana thong lolagani demand sing thabakta onthoktrabdi Khongjang handokloi haiba Dr. Singh Association gi pauna ahan headline tawri Sikkim da saluba sajik tampaki lomi sing siam na okre war on drugs pu singmi gi mayok tu chathabal lan oina pauthok kanu haiba Chief Minister gi wafam na pausi asigani shub headline tawri Naharol ki thodang da war on drugs ki campaign Manipur gi miyam kanabani organic farming asi war on drugs ki saruk amani haiba Chief Minister gi wafam na ahan headline tawri Manipur Civil Services Combined Competitive Exam lisingani kunithoi do mai pakiba candidate sing hojik phawba offer form PB3 haiba paw amana pausi asigi ani shub headline tawri Shanghai Express Manipuri da scientist sing na phawba yuha harkani haiba ngamnadri haiba Manipur University gi Seismological Observatory gi project officer Dr. Manichandra Sanukjam gi wafam na banner headline tawri Manau no pana thangna thinbada mayam sire accident sanaro yauna ani mai chakpada masire haiba pausingsu pausi asigi ahanbala mai phongli Huyalan pauda Manipur Civil Services Combined Competitive Man Examination lisingani tarataruk MPS sina recommend tawraba candidate sing laingakta sa maru hundoksi matong oirabra haina ahan headline tawri Congress ki matamda miyoi kaya hatkrabasu BJP ki laingak lakpadagi miyoi amatagi punsi manghandri haiba Chief Minister gi wafam na pausi asigi ani shub headline tawri Pawna phamda war on drugs asi kanagum amatagi mayoktanati mission asi miyam amasung tungi mirol kanabani haiba Chief Minister Biren gi wafam na ahan headline tawri Irengmam chawrena lekhidabada asukna awaw phongdor glehaba paw amasu pausi asigi ahan bulamai da phongli Iraibakta budget amadi Adani gi mayok to Khongjang changchin kre miyamna sauna saiting pirakadori haiba CPI gi State Secretary L Thorel gi wafam na ahan headline tawri Morning Bell da MPCC na Tripura da Congress candidate singi bot khom kre haba pawn headline tawri People's Chronicle da organic farming hengat hanabagi matang da some rifles na lori thodang bu Chief Minister na thagat phongdok kre haba pawn headline tawri Shanghai Express English da Assam Rifles na sindna pangthokiba organic farming tour da saruk yarubasing Chief Minister na okre drug lalon basing thingnabu hanabada Assam Rifles na lori thodang bu Chief Minister na thagat kibagi pawn ahan headline tawri Imphal Free Press da detector gi mawong da leibak nga I haina Maral Sirkpabu Chief Minister N. Biren Yalingdo Phonokibagi pawna ahan headline tawri Manipur Mail da organic farming tour da saruk yarubasing okpagi thorom da Chief Minister na saruk yakibagi pawna ahan headline tawri Hills Hornbill Express ta organic farming asi war on drugs ki yamna maru oiba saruk amani haina Chief Minister na phondoki wafam na headline tawri Cham Paukse da G20 Summit pangthoknaba Manipur su yamna kana thorang tawri haiba pawna headline tawri Tamenglong Times ta G20 Summit pangthokda wafam sing Chief Minister N. Biren na satuna yingsin khibagi pawna headline tawri Masona Thirda Saikot Subdivision gi manung chanba L Khawkul Village da yuma mamai shakpur sahi Manipur surbi nupi ama laikhidabagi pawna ahan headline tawri pawsi Nisin Tuhil tu amasung Manipur Express su headline tawduna phongli Suni Thagazari Kiran aroibada maroiba paw amog Mukhya Mantri Nongthom Biren hairi G20 gi mifam yawba lakpasingda Manipur asi santi level lamdam amani haina unnaba aikoi khundimang na honaminasi Ibuda Wangbren Anal Ningol Sangnu Loba Lakpagi Wari Leriba Mapam Ningthina Semganaba Yengsinba Hokre Amasong Tripura Meghaloi Amasung Nagaland da Mikhalgi Matam Naksilakpaga Loinana Bot Kombagi Tabak Tamna Tamna Kankhalakli Pauloi Jare